Ikui kuidana atopa mafamsing su pang budget ke kanjari aduna nungsijarabi silinausingna screen da hapsaribi UPI ID natraga code scan tobiraga angama tengbang tobirukna manulukjari lupa amata chithada screenshot share tawjarkani Gaza strip ki makha leinungda atopa saramagasu leramagum tawri madudi kilometer chongarom sangna sandukna sigumba tunnels leinunggi lambelgi achowa network ama mirang mahungum leram basni leinungda kanagi hamaski sigi leinunggi lambel tunnel singasi ayambana meter kunthrarom luzarga sumoisi karigumada meter humputra phau lubasu adum yawsilai Israel na bom thadarpada soingam draba haiduna mapangal kankhanaba tunnel kharadi sat hijinba adai nungna tepchasin basu yauri duga moisdi electricity su fangi moisni haidisi ki tunnel singasni hauji ki Israeli defense force ki khwari ki chawba kiba moi ki threat oirakli basi khwari ki chawu dhamka tarukli basi moida Hamas na fakiba Israeli chaniromsu sigi tunnel singasi ki manungda thamongani haina experts na thajanari handakte ikui kuidringai Hamas na thadura kibi halloirabi nupi yamna sosumna phongdor kibi laikre madudi ma phar matung Gaza hik yawbaga mirang muhumman madugum tunnel sing network amada ma yam sangna lakhi kilometer phanam lakhi dana phongdor kibi laikre There are a huge network of tunnels underneath. It looks like a spider web. Experts na phungdu I madudi sigi tunnel se kya amadi 2007 gi swaidagi Gaza amadi Egypt ki border ki makhada hulladum leirabani dana phungdu kaidongnaba khulai firol chinjak gari gi thauna changba honjilaktabu su yadabani maramdi Israel na open air prison na dana blockade makhalam thamjalakpadagi Palestinian lishingkia gi punsi shupam nongphong khangda kambida ngawgum wana lenbagi wafam mamang video da panjakhiba duni marakthana satra singde yam kanagadaba promo amatang Admission open, Novel Institute of Competitive Exams, Kanchipur. Coaching Institute is the Lakadaruba SSC GT exam gi written test kidamak. Tha America special course ama Lakiban November tarik ani dagi huzaragani. Masda physical amadi medical testing gi khudong chab su pizagani. SSC GT exam asi Central Armed Police Force the Constable Post long number recruitment amani. Handak chahi gi oina November tarik 12 dagi form thaba hogadori. RTI gi reply amagi matungina masda 80,000 plus vacancy laigadori. Aduga masda Manipur gi oina 1,000 vacancy oirakpai panari. Exam si 2024 February tarik 10 dagi hogadavani. Nice Coaching Center Kanchipur, Manipur ki top active service coaching center mani. Chahi tarit ki experience later boza sing na takpi tambiriba madi. Retired Army Colonel amana guide tobiriba coaching center ni. Hauki ba chahi sing active service tamai pangnaba satra Manifuina puthokraba institute ni. Course asida lan gi chaithing phangnaba satra sing amsung pimsa sing da akhanaba discount pizari. Akupa marol gi damang screen da hapsari number sing stay da. Ngasimak pau phobira Uru damina chapchaban namuna mo khangdragasu. Hamas na Leinung da Lambel samba hore khangbagi Israel na 2007 da semen amadi still thadok thajin tawba thingnaba yam kanna honarakhi adubu mahidi yan kidramale Israel gi blockade ki chething phanglaba Palestinian lishing kya sigi tunnel hutpagi thabaks da yawshilaga moigi chakhum maimutnabagi pambai oinakhi su hairi Experts singna asumna phungdui madudi sigi tunnel singasi Gaza border da khundariba nakal animaki miyoisingda karahina khudong thingai oi hairi Maramdi sigi tunnel sing asigi phaukalapam makhulsi school masjid even migi mayum sing da fau ocean ma kya yauri dana hairi Expert kharana sumna thazai madudi Hamas na sigumba langi khulai oina siznaba yaba makhlgi tunnel gi idea ase Aleppo lal hubu sing amadi Iraq ki Mosul da leiwa Islamic State fighters sing study tawraga puturakpa idea oigani yasni Hamas tunnel sing ase chahi tara hina changna hutharakpane Ahanbra tek sumhul amdai thabaksim mangam khangsan sangala krisi 2005 ta Gaza da lenbri Israeli lanmi sing amsung khundaram sing handokhi bdaini sidaidi moina yeknaba fatesu 2006 election da maithi ba piraga Gaza dai tanthokiduna tunnel hutpai thabaksim maning makha tamna jara zatharkibane sufum nomphom khangmudraba sinmili sing yangkherum sizna hutharabnina thabak mangam sanbadi masana dum tabane matamdu 2014 ni Israeli force na military operation ma chathrakma matamda Hamas ki tunnel singstagi khara moina thingnakhi adubu matamstadi moi yaikhai thukai ba mata tawda adum thamamkhi hundongki
chahi taret ki matung 2021 dani moine action torkiba madudi numit 13 ni chumna Israeli force na Hamaski tunnel sing si kilometer 100 rom gi changda thugai ki adubu matangsta Hamas na sumna phongdur ki madudi moine numit 13 ni chumna thugairi ni tawjari duda mang takri bai khoi gi network asi sumna gi 5% khaktani ai khoi gi tunnel network asi asumna Hamas na yam lingna phongdur ki aduk matam changna sel changna hona khiba moigi landa adu ikan kanadre khangakpada gi Israel tunnel sing stay safana lainaba atopo upai mamuk tawrukhi madudi moina Gaza border da Leinung gi sensors radars camera ninthina fit tawraba sigma palon barrier asi chahi ahum makai changna sajalakhi Hamas ki tunnel si amamam hutpada semada $1 million ahum gi chang changi hairi kargumba Israel na Gaza da Laikhada lan changchin bataragadi sigi tunnel sings na maram oraga moigi khudong thiningai mangjani ngai maram kyama lakani Hamas ki advantage tongjaba kya laigani hairi Hamas ki oina nomai kapna matam da pandanaba phatpal ukthaba nonthaba yahalani Israeli lanmi singi khongya da moi lady haiba sungkham khanghan da lona laklaga maningdai nakalai phatpat focus laga surprise attack toksin basu yahangani asumna tamnalai gi mongda tungdai nakalai patak shethari marksdaida Hamas sniper sungna mu athapadagi maiki shalai khanghan da landa slaktuna lansi amukin lusalakani masimukti 3-dimensional fight ama oigani dana expert sungna phongdoki bulai khrabani handaki lance da Hamas na moigi lalongsi sigi tunnel singsi sinraga yamba yalamina tunnel singsi manung da mangjongna khulai jinjak thakna bishing paishila tham horamani maramsna lan manungda chada thaktabna chokthanduna lan thizilhanba haibdumadi Hamas da thoktaba yana leramani tunnel sing asigi khudong chablorga Hamas na toroktuisi sadan mana satan bagum mishing yamdaba hunter killer team macha semaga lan changsilakani panari kadai changa kadai phautoroktuino khangdaba mes kuma tunnel sing staida mes asigi mapu Hamas ka ground invasion da thingaina ba haibasi Israeli lanmi singi achoba challenge ama oiri Israeli lanmising tunnel sing asigi aruba apakpagi matungina special equipment sing sizna da yaroi maramdi yam lutha ki Leinung dadi satellite ki matingna pau phongnaba satellite communications amdi navigations ikan kanaroi dori bane hoi Israel gi su Leinung da lan thingna da khulweraba phajana hairaba dugumba special unit sing leitaba nate leiri makoina kadai fau kari torpa ngami haiba dudi matamna prokpa paukhum ngai minase athubuda soidana dum khangani moigi tawngamba natraga ngamdaba hojik Israeli defense force na tunnel la lanthingna basti response bomb siznabada moida kanagadra haibagi lan yatploi khrabani soknali ba lan simasna mioi ba jati basu kadai tana purukdori haiba dasu matam ngai minase